Hai beli mana ya? Matam kuina changba yandana lairamba tobung mangi relief camp da lairamba sing aduni masi halakpagi mami ni sumna tamna maitai tariba mafam singda changba yabagi ayabado piragadi hena maitai oiba hena nungaigani na khanjai sidigi hena atopa laiba mafam singdasu changlakpa yabagi ayaba pibiragadi hena nungaijagani na khanjai kuina udraba lamaming aman isi matam kuina urudraba auto gi akano kai hai tare signboard kumni ko relief camp da kuina lairaba akoi gi inmate singni ahanba horokiba mafam duni asisu sigi mafam thariba mafam sida changba pamani adubu changba ngamdre kharazu lambi da laknari relief camp dagi masa gi mayum da changya haiduna changani haiduna di lai ado changdi changada male ngasidi torbung mamang ni torbung direct mid point do dinat te changdoisa akhoi kano porakpa hamung porakpa relief camp da thanamba sing doni potse putna raise Desember ki tang daraga mga jai parab kumam masida han makai bawa basuru khangduna relief camp ka ada different relief camp ka ada lairuraba kuim siraba siminau baima chensi kumaku hanu mukda administration site ki ko dona kuimdaba sari amasui kai kunu sari lena ngasi asi yamna nungaiba numit ama to haina koi keno dagi laujai maramdi age koi yumda laiba hai bisiti pai nungai ko ni mi gi dolan mathun manga sagera taru sagera da lai matamda su nungai tabani du masi ai gi ti esu kai ra su kam samda
ꯄꯨꯟꯖꯕ ꯑꯃꯁꯨꯡ ꯆꯥꯕ ꯊꯛꯄ ꯄꯨꯝꯅꯃꯛ ꯍꯥꯏꯁꯦ ꯑꯩꯒꯤ ꯌꯨꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯍꯣꯝ ꯁ꯭ꯋꯤꯠ ꯍꯣꯝ ꯑꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯕꯤꯗꯨꯅ ꯏꯁꯥꯒꯤ ꯈꯨꯜꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯍꯥꯟꯕ ꯐꯦꯖꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ 40,000 ꯀꯥꯞꯄꯤꯕ ꯄꯩꯁꯥ ꯑꯁꯤ ꯁꯤꯒꯤ ꯄꯩꯁꯥꯁꯤ ꯑꯃꯨꯛ ꯃꯌꯥꯝꯅ ꯌꯨꯝꯗ ꯐꯖꯅ ꯆꯪꯈ꯭ꯔꯒ ꯁꯦꯇꯜ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯖꯤꯑꯣ ꯇꯦꯛ ꯂꯧꯕ ꯂꯥꯛꯆꯈꯤꯅꯤ ꯂꯩꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗꯨꯗ ꯐꯖꯅ ꯂꯩꯔꯦ ꯈꯪꯉꯕ ꯃꯇꯝꯗꯨꯗ ꯔꯤꯃꯦꯅꯤꯡ 35,000 ꯌꯥꯝꯅ ꯊꯨꯅ ꯁꯣꯔꯠ ꯐꯣꯔꯦꯁꯁꯤꯗꯩꯗ ꯑꯩꯈꯣꯏ ꯄꯤꯖꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯥꯈꯠꯄꯤꯗꯅ ꯑꯃꯁꯨ ꯍꯥꯏꯅꯩ ꯔꯤꯃꯔ ꯑꯣꯏꯅꯀꯣ ꯑꯩꯈꯣই ꯌꯨꯝꯗ ꯆꯪꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ 84 ꯔꯨꯄꯤꯁꯁꯤ ꯐꯪꯉꯔꯣꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯄꯥꯈꯠꯄꯤꯒꯅꯨ ꯋꯤꯗꯤꯟ ꯃꯥꯔꯆ ꯐꯥꯎꯗꯤ ꯀꯝꯄꯜꯁꯔꯤ ꯄꯤꯈꯤꯅꯤ ꯑꯗꯨꯒꯤ ꯃꯥꯔꯆꯀꯤ ꯃꯇꯨꯡꯗꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯑꯅꯧꯕ ꯁꯤꯜꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯩꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯪꯖꯗ꯭ꯔꯤ ꯑꯗꯨꯅ ꯂꯨꯄꯥ 84 ꯗꯦꯂꯤ ꯆꯪꯉꯛꯄ ꯄꯩꯁꯥꯁꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯃꯥꯔꯆ ꯐꯥꯎꯗꯤ ꯆꯪꯉꯛꯈꯤꯅꯤ ꯃꯌꯥꯝꯁꯤꯗ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯈꯣꯠꯄ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯕ ꯑꯣꯏꯅ ꯆꯪꯕ ꯑꯣꯏꯕꯤꯔꯣ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡꯁꯤꯗ ꯇꯦꯟꯖꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯕꯤꯁꯦꯝꯄꯨꯔꯒꯤ ꯑꯦꯗꯤꯁꯤꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯝꯃꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯅꯣꯡꯃꯒꯤ ꯗꯦꯂꯤ ꯂꯨꯄꯥ 84 ꯔꯨꯄꯤꯁꯇꯣ ꯐꯪꯉꯔꯣꯏ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤ ꯔꯨꯃꯔꯁꯨ ꯊꯥꯖꯕꯤꯒꯅꯨ ꯃꯥꯔꯆ ꯐꯥꯎꯕꯗꯤ 84 ꯔꯨꯄꯤꯁꯇꯣ ꯑꯗꯨꯝ ꯃꯁꯥꯏ ꯑꯦꯀꯥꯎꯟꯗ ꯆꯪꯒꯅꯤꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯆꯪꯕ ꯍꯧꯔꯦ 오케이 아시다 장나바 맘미 하바고 아다 장나바 우레 시시시니 아고시 아 돌봉 마망다 장나바기 맘미니 거세 ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯂꯥꯏꯚ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯇꯣꯔꯕꯨꯡ 360 ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯨꯔꯛꯄ ꯐꯃꯨꯡ ꯄꯨꯔꯛꯄ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯊꯅꯝꯕꯁꯤꯡꯗꯨꯅꯤ ꯄꯣꯠꯁꯦ ꯄꯨꯅꯔꯛꯏꯁꯦ Disemberꯒꯤ ꯇꯥꯡ 15 ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯅꯍꯥꯟ ꯃꯈꯩ ꯑꯋꯥꯕ ꯁꯔꯨꯛ ꯈꯥꯡꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗ ꯗꯤꯐ꯭ꯔꯦꯟ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗ ꯂꯩꯔꯨꯔꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯄꯥ ꯏꯃꯥ ꯏꯆꯟ ꯏꯆꯦ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯥꯏꯠꯇꯒꯤ ꯈꯣꯡꯗꯨꯅ ꯈꯣꯏꯔꯨꯝꯖꯕ ꯎꯠꯆꯔꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯗꯣ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯂꯧꯖꯩ ꯃꯔꯝꯗꯤ ꯉꯍꯥꯛꯀꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯤ ꯃꯤꯒꯤ ꯗꯣꯂꯥꯟ ꯃꯊꯣꯟ 5 ꯁꯥꯒꯦꯔꯥ 6 ꯁꯥꯒꯦꯔꯥꯗ ꯂꯩꯕ ꯃꯇꯝꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯒꯤ ꯇꯦꯛꯑꯁꯨ ꯀꯥꯏꯔꯁꯨ ꯀꯥ ꯃꯆꯥ ꯑꯃꯗ
ꯇꯨꯝꯖꯕ ꯑꯃꯁꯨꯡ ꯆꯥꯕ ꯊꯛꯄ ꯄꯨꯝꯅꯃꯛ ꯍꯥꯏꯁꯦ ꯑꯩꯒꯤ ꯌꯨꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯨꯝ ꯍꯦꯜꯂꯤ ꯍꯥꯏꯅ ꯍꯣꯝ ꯁ꯭ꯋꯤꯠ ꯍꯣꯝ ꯑꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯌꯥꯝꯅ ꯍꯔꯥꯎ ꯆꯪꯕꯤꯗꯨꯅ ꯏꯁꯥꯒꯤ ꯈꯨꯜꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯍꯥꯟꯕ ꯐꯦꯖꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯒꯤ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ 40,000 ꯀꯥꯞꯄꯤꯕ ꯄꯩꯁꯥꯁꯦ ꯁꯤꯒꯤ ꯄꯩꯁꯥꯁꯤ ꯑꯃꯨꯛ ꯃꯌꯥꯝꯅ ꯌꯨꯝꯗ ꯐꯖꯅ ꯆꯪꯈ꯭ꯔꯒ ꯁꯦꯇꯜ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯖꯤꯑꯣ ꯇꯦꯛ ꯂꯧꯕ ꯂꯥꯛꯆꯈꯤꯅꯤ ꯂꯩꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗꯨꯗ ꯐꯖꯅ ꯂꯩꯔꯦ ꯈꯪꯉꯕ ꯃꯇꯝꯗ ꯔꯤꯃꯦꯅꯤꯡ 35,000 ꯌꯥꯝꯅ ꯊꯨꯅ